Waqf Board Manipurna Aranba Touriba Singgi Mayokta Msa Manipur Waqf Board ki office Ngac Soo LONSHANDUNA KHONGJANG CHANGSINKHRE KHONGJANG aduga mari lenyana Msa Manipur President PH Ejus Ahmad na phongdokibada Waqf Board Manipurna kakraba madrasa singi paisa narol da lokthokpa amadi retired oikraba oja new posting da hapchinba expire oikraba board member gi macha school gi oja oiramba amadi project officer ani Muhammad Tajuddin amadi Muhammad Rahim anina tongan school sing the principal oiramba free of cost mahi tamnaba nauna lotion ba school gi admission fee sing loba tha taruk tagi chahi mari fawba school kadaba oja sing amadi class 5 fawba takpinaba thamliba oja sing class 10 fawba tamba building sabagi mingda lan pasha kaithukliba sing amadi hangduna leiriba matam loikraba board member reformation tawinaba mari leinaba authority government asida aiba che pisinduna Haijaraba Fawada, Tana Una Ushanadana, minority ni Haibigi Wakalda, Tabak to Ontokana Labor Singgi Mayokta, Msa Manipurna, Philip Asi, Lepkigani Haiki. Asi Msa Manipur, Laukibagi Matungina, Madrasa Kutragi, Upper Zasi, Madrasa Sinhalandala, Amadi, Akubi, Madrasa Yada, March 14, Anovo, when the new posting people. Adugumna January date 1 January da regulated January March 14 da e apai report of 15 the sign of whatever that of March date 1 da sign of that changaba amali sahi taru ta di horakan sahi mari ko school ka da ko to ko mo ka thengaba adugum mayam du thengna kan da ko mari le na authority da semdok na ba amadi ko Madrasa kakraba madrasa moina kakrira haiba 2012 di starting da withdraw taw kaba madrasa singa do akoigi yaw di haira kanda mapuina sada da hairi madrasa singa lo sala kanda sa daruna ko man di mo da sama sa singa ko man di mo da sala ko di zaba kuding si bo puina authority da matungina ko senduk lagi haije ki tatsen di lai khaga so akoi kaya na akoi bali gam na akoi verbal same na Kaigumba, Sabu for Lafatana, initiative of the Lodana, there was no Madam Harakanda, a city minority student who said Mr. Manipura, I